Prime Minister Narendra Modi nangasi Arunachal Pradesh ki Itanagarda Doni Polo Airport sangaragani hairiba airport asina Arunachal Pradesh ki ahanba Greenfield Airport oibagaloinana aying asa kudingmakta mathau pangthokpa yanaba ultra modern facilities singaloinana sabane airport asigi maming Doni and Apollo hairiba ase numit amadi tha haibane Chief Minister Pema Khanduna social media da airport asina Itanagarda lakpa miyoi singda khudong chahan bagaloinana lalon itik amadi tourism da chakwat handuna State asigi summit londa maru oiba thodang lauragani haina phongdorakle airport sangabagi mathakta PM Modi na 600 megawatt coming hydropower station leibak asigi miyamda khusinnagadori Yankai Humdai Suba International Film Festival of India IFFI Hayengdagi Gawagi Dr. Syama Prasad Mukherjee Indoor Stadium Talaigauda Nungairaba Machu Kayagi Kumhai Galoinana Haudoknaba Sem Saba Loikre Kumhai asi Haudokpa Numitta Pangthokadaba Thauram Singidamak Akanba Mongda Sem Sabagi Thabak Chathari Handak Chahigi Oina Pangthokadoriba Film Festival Asida Leibak Humfutara Mapangi Film Chaniga Marfu Utkani Dieter Banner na Direction Piba Austrian Film Alma and Oscar na festival asi hagdokani Indian Panorama gi manung channa feature film kunmapan amadi non feature film taramapan utpagaloina na film chamaga marfu humdoina thoram asige saruk ama oigani panbayabadi Manipuri cinema na chahi yankhai mapung farak paga iroina na Manipur State Film Development Society na khangatlaba feature amadi non feature film manga utkadauri bani Satyajit Ray Lifetime Achievement Award na Carlos Sauragi Spanish film director da khusinaragani